Arambai News Guwahati da Maitilongi pau tabariba ihan hanbamaktada chingangbam Susitrarani na kurumjari. Hojing asi samlappa mariba pau sing lawirasi. Mathaga Samgi Mazuli da class 7 tamliba mahiroi nupamacha ama additional DC gi government gari bolero na takpadagi ngarang laikhidre. Angang asi maki mayambaga loinana dukandagi acha khara leirunaba lambi mapanda khongna chalingai khanghaudana onna tainaba maikeidagi thorakhiba gari asina thomjilakibani. Angang asi khudakta maphamdumakta laikhide adubu maki mayambadi chenthok obudagi hinghauki. Khuisaunaraba miyamna khudakta lambi thingki amadi thokdok thokphamda lakpa police singi mathakta khud thaki akanba irang haurakhi tawbutabu tungda phibamdi laksinba ngamki laibak thiba thokdok adu CCTV da mayek sengna uwa phangki Kangluki irang na maram oiduna Manipura khudong chadaba amadi awaba khaya mayok naribasing asida tengbang pinanabagi dhamak Lakhipur sub division ki manung chan lariba khungang sing laikai gi club sing Merapaibi sing na miyamdagi tengbang lokhalakpa senfam sing lagliba me kunmari yumshagaisan numit South Barak Rural Development Agency Binakandi part 2 da nungthilgi pungani tabadagi punsinba hauragane maramaduna khungang sing laikai gi club sing amadi Merapaibi sing na miyoi ani ahumdagi tadana lakpiraga tengbangi oina khongalakkiba senfam sing monitoring committee da sinabinaba haijarakli amadi numidasida club Merapaibi singna senfam sing Manipura chatlaga kanada sinagadage haibina chingbagi matangdasu khanagani haina monitoring committee gi secretary N Nandamohan thadorokpa chirol amana khanghalakli Maragasida athoba ningsing loop amadi mitei pukai loop Lakhipur gi thausil kangloop loinana lamdamasigi saknarba miyoi singi oiba khanaba mifam ama ngasi me kun thangjan numit Manipuri guest house konjing leikaida phamgani mifam asida khanagadaba hiram singi manungda handak mafam kayadagi khaigalakhiba tengbang sel sing amatoina punsinba amadi madu matau karamna mateng panggadagi haibagi matangdasu yauri haina lupki maikeidagi yumnam Nadia Chan amadi maibam manidhana khanghalakli India gi Home Minister Amit Sahada Semjin Sajinba report pikhiba BJP gi MLA taruk yawba kuki MLA tara disqualify tawgadabani haina all Manipur pi marupna governor gi meeting chingsiladuna lubasi gi secretary Suni Balana khuyek thaduna press ta chirol ama thadorakli Inglisingam ga chamapan maudra mathoidagina Inglisingam ga chamapan maudra humdoi kuki landa mayumakai lan thumanghan khraba masing yamba kuki imung kayada midei singna pokminaba ichininaugum sedang pham pikhibatanatana makhogi chana thaknaba potlam amata wathandana ikai khumna ningai oiba punsi mahing ama phanghan khiba dugi ona tainabada N Biren Luchingba ani suba BJP lengaki cabinet minister ani yawba kuki MLA tarana Union Home Minister da Semjin Sajinba report pikibada Manipur Pradesh BJP gi president A Sarda National President JP Nadda nina hauzik phawba action amatta laukhatpa ngamdribasi tumina laithokliबasi all Manipur nupi marupna akanba moongta kanna yaningdaba phongdorakli Suspension of operations Suchanariba Kukilal Hobasingna Sazilamba Bunker Kunithoi Assam Rifles na Thugai Kre. Thodosi Aukiba me Taranipangi Ayukta Wakan Fai Kungi Akoibada Taranipan Suba AR na operation Chathakibagaloidana Sadhu Kunda Anoba post Amasu Hangdo Kre. Ningsing Bayai Thasigi Tarada Kukilal Hobasingna attack Tobadagi Dolai Thabi area da Assam Rifles personnel ama Soktuna Laikanarakiba Dusu Laikidabagi Pau Lakrapane. Numitara Tarukni Suzilaklaba Communal Violence ki Irang Nanglaba Manipura Hokiba Sagolsel Numit DGP P Dongalna Rajbhavan da Chatuna Hogziko River State Asigi Law and Order gi Matangda Governor da Paudamama Pikre. Makhatana Tokaning the Batogdok Toktanaba Governor gi Makidigi Pautakayasu DGP da Piraki Hairi. National Highway number 2 gi paringda tangai fadana changba potlam sing puba truck sing changlakpa athingba thamkhibadagi Manipura life saving truck amadi atei hidak langthak kaya yamna thunamak stock ta fawba lairaktabagi phibamda lakadore hairi hariba pochang sing asi puba gari sing Senapati da amadi Guwahati da panduna lairi haina Manipur Chemists and Druggists Association gi President Rakesh Rajkumar na ngarang khanghalakli Adubu marak asida khara khazik nungaiba pau ama oina
National Highway number 38 Imphal Jiribam Lambida Matam Sangna Panduna Layraba Pochei Puba Gari Sing Masing Yamlaba Security Gi Akan Section Thorang Makada Imphal La Changsilakpa Hokre Hairi Tunglaba Kresu Adumak Yaukre Hokiba Sagol Sulumit Fawda Imphal Yorokiba Gari Masing Yankini Toy Sukre Madugi Manungda Oil Tanker Kun LPG Bullet Tarataret Amadi Ate Pochei Puba Truck Taramanga Yauri Changlakpada Sinam Village da Kanghoduna Nungkin Taraktuna Oil Tanker Amagi Helper Ama Karakajik Soki Adubu Kudung Tiningai Di Oidre Hairi National Highway number 2 gi Imphal Dimapur Lambida Panduna Lairiba Gari Singsu Lengakna Pau Paunaduna Pushilaknaba Kanna Honari Haina Transport and Drivers Council gi President H. Ranjitna Paumisingda Pongdoraki Thangwaiban gi MLA Khumuk Cham Jaikisanna Tonganba Administration gi demand toriba MLA Tarada Makugi Kongjang Handokpinaba Appeal Torakli Suda Lariba militant Singi Lalong Kaya Dagi Lap Toklaga Masamasagi Kendragi Eriada Santigi Paujil Piraduna Irangasi Loishinaba Hotnaminasi Haina Rang Paumi Singi Kutangda Pongdoraki Magda Makatana Manipur Kaiba Yaba Pibam Laklabadi MLA Pam Power Tadokuna Mayamgi Luching Makada Miamgi Ishuda Kongjangda Mangtana Choktokani Hainasu MLA Sina Pongdoraki Ngarang koko migi luching makada Manipur gi mafam kaya da paksana wakat mifam phamkre kuki militant singa su chatnari basi handokpiu Manipur da separate administration thamba yaroi haiba kholau kya ga loyana kaithel phambi ma sing paksana wakat khongjang changsin ki asigi su mathakta singjamai tera bazar wangkhai khurai kakchingam di moirang na chingba mafam sing da su paksana irang hauki Nakalamaromda Manipurgi Kuki MLA Ahum Havadi LM Kaute Kimnio Hangsing Amadi Nemcha Kipgena Mizoramgi CM Joram Thangaga Aizolda Unakre Maki Lengakna Amadi Mizoram Yamna Manipurgi Jo Miyam the Mateng Panglakibagi the Magdasu MLA Ahum Masina Tagatpa Fongdoke Maragasida Manipura Normalcy Puraknaba Hotnaringai Kangluki Irang Aduga Marilaina Mizoram gi CM Joram Thangana Maki Oiba Wakalon Pongdok Laduna Ethnic Mizo Sing na Tariba Manipur Assam amadi Tripura gi Lamsing Punsin bagi wafamasi MNF na Mamangai dagi Matam Punamakta Haiduna Lauduna Lakibani Haina CM na Fongdorake Adubu Greater Mizoram Natraga Manipur gi Mizo Taba Mizoram ga Tainaba Lamsing Punsin bagi issue asigi matangda Yumlo Nariba Manipur gi Internal Affairs da Mizoram Lengakna Haktingnana Khuk Tingjinbadi Ngamdesu Haiki Adubu Mizoram ga Tainaba Assam Tripura Amadi Manipur gi Chingi Lamsing da Culture Loan Tradition Amadi Ancestry Punba Jo Community na Mamangai dagi Khundaduna Lairaklabani Fongdoke Google gi Mastermind CEO Sundar Pichai gi Chennai da leiba yum yonkre adubu sel thinaba matamda Sundar Pichai gi apokpa mapadi ningamdabagi khanghodana kaplaki Tamil cinema actor amadi producer C Manikandanna Pichai gi mapamapu singi yum asi leiki hariba yum asi Chennai gi residential area oiriba Asok Nagar da leiribani Reserve Bank of India RBI na Lupali Singani Chatpi Note Sing Circulation Dagi Low Thokre. Adubu Masi Lakliba September Kuntra Faubodi Legal Tenderoina Adumak Laygani Hairi. Piva Masida September Kuntragi Matungdadi Lupali Sing Ani Chatpi Note Asi Chatnaroi. Maramaduna Lupali Singani Chatpi Note Sing Bank the Chatuna Exchange Stock Thokpi Hogodavani RBI gi Regional Office Punna Taramapan Lairibani. Bank Amada Hektamak Exchange Toba Yai Account Holder Oidaba Yade Haibasu Laite Hairi. Asumna Lupali Singani Chatpi Note Sing Ontogosin Tonanaba Toba Lakliba Me Kulhumdoidagi Yaragani. Amukta da Lupali Sing Kungi Note Sing Exchange Toba Yagani. Amade Lupali Sing Ani Chatpi Note Sing Asi Lakliba September Kuntra Fauba Zinabadi Adumak Yagani. Tungdadi Yararoi Hairi. Myanmar Moka Nonglai Nungshit Namaramoduna, Sibagi Masing Chama Henkre. Hokiba me Taramarida Silakiba Tamtiraba Nonglai Nungshit Adunamaram Oiraga, Tokiba Amangata Kayagi Matingoina, Indiana, Changdavayadava Potlam Kaya, Yangon Rizangi, Chief Minister da Ambassador Binay Kumargi Kutangda, Operation Karunagi Makada, Kusinakre.
INS Sivalik, INS Karmota amadi INS Savitri na purakhiba relief ki polam singa sigi manungda achathak tent portable generator firol water pump medicine tarpaulin hygiene amadi sanitary gi polam sing wheelchair face mask na chingba kaya su yauri ningsing bayai pungda kilometer chani dagi hena yangna rangkhinegi samudra torban singda cyclone mokana humlak padagi maroiba sitwe area da paknana amangata thokibani Chin state magwe amadi sagaing region da su amangata kya thoki Myanmar gi unta lengakna rang irai numit fawbada leibanga sida cyclone asna maram oiduna leikidabagi masing chamaga nipumanga yokre haina khanghalakle Aroibada ngasigi tentakpa maroiba pau khara Handakta yamnamak angakpa accident amada laikidrabi Assamgi thongna pharabi SI John Mani Rabha brain da e thokpadagi amadi cardiac arrest namaram oiduna laikidabani haina postmortem report na hairi Nakalamaramda John Mani Rabhagi mamana machanupigi angakpa misi asiga marilaidana FIR amasu file tawkhre Polygamy nupilon bagi matang da Islamic scholar singa open debate tongnanabagi damak sem saduna leire haina Assamgi CM Himanta Biswa Sarma na lauthokre Assamgi CM Himanta Biswa Sarma na Assamda madrasa chahum amagasu thinglagani lauthokre masi BJP amadi madrasa run tawriba miyoi singi marakta mifam ama phamlaba matung yanaba purakibani hairi Guwahati da flyover amagasu leiragani masi sarasigi nunmati amadi digoli pukri samnaba India gi anisuba amadi khwaidagi asangba flyover ama haibadu oigadori Assamna state asigi school singda Santhali loan introduce tawragani Deputy Commissioner hainaramba du District Commissioner haina khangnaragani haina Assam lengak nangarang lauthokre Jahi Kuntragi Matungda Manipurgi Saknaraba filmmaker Aribam Shyam Sarmagi Inglisingamaga Chamapan Maudra Matamgi film Isano Cannes Film Festival da amuk halakre Manipuri film asi Film Heritage Foundation na restore tawkibani aduga Cannes Classic section gi makhada utkibani Itanagar Capital Region District Administration na PAJSC na ngasi me kunda kauriba mass rally asi illegal ni lauthokre capital region asida section chamaga nifumari thamjinkre Agartala da illegal yumkai sajinba sing thugaikre lenga ki lam sing khopchinduna sajiliba yumkhaya Agartala Municipal Corporation na ngarang takthokhi Meghalaya da roster system issue gi matang da BPP na lakliba me kulumdoi dagi matam kaktaba charahingi khongjung changchilagani lauthokre Kiran Rijiju na Minister Amoina Art Sciences ki charge ngarang lawkre. Center na mobile game Battlegrounds BGMI gi mathakta thamlamba ban adu lokthokhibaga loinana trial test ki damak tha ahum gi matam pikre. Punjab Police ki Canine Squad ki saruga moriba Simi Koba Labrador hui amana cancer bu maithiba piramlaga duty da ngarang amuk join tawrakre. UGC amadi National Testing Agency na Quet UG English ini kulhumdoi candidate singidamak yamnamak maroiba notice ama thadorakladuna maroina Manipur Jammu Kashmir amadi Jharkhand gidamak yengladuna law and order gi phibam phattabadagi Manipur common undergraduate entrance examination Quet English ini kulhumdoi yaithokladuna habadi lakliba me kunma panda pangthoknabagi lepkre Pacemaker yauna Everest kananaba hotnakhibi Indian nupi mountaineer ama base camp ta laikhidre Prime Minister Narendra Modi su Japan gi Hiroshima da pangthokliba G7 summit ta saruk yananabagi damak ngarang numidang wairam Hiroshima da thungkre Prime Minister na Japan tanatana Papua New Guinea amadi Australia su yauna lebak ahum gi khongchat ta ngarang khongsan khibani Pakistan da hanagi Prime Minister amadi PTI gi Chief Imran Khan gi Jaman Park ta leiba mayumda police na amukasu question kre Mama macha punna nurse ki graduate certificate lomina kre Mama Jessica Van Wagin amadi machanupi Kailin Van Wagin na punna East Carolina University dagi nursing da graduation loishinmina ki Iran gi president na Afghanistan gi Taliban da Helmand Turel gi matakta leriba water rights violate tawi haina akanba warning pirakle US ta
ꯃꯣꯟꯇꯥꯅꯥ ꯒꯕꯔꯅꯔꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯅ ꯆꯥꯏꯅꯤꯁꯅ ꯃꯄꯨ ꯑꯣꯏꯕ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯑꯦꯞ ꯇꯤꯛꯇꯣꯛ ꯕꯦꯟ ꯇꯧꯈ꯭ꯔꯦ꯫ US ꯀꯣꯔꯠꯅ 26/11 ꯃꯨꯝꯕꯥꯏ ꯇꯦꯔꯔ ꯑꯦꯇꯦꯛꯇ ꯑꯦꯀ꯭ꯌꯨꯖ ꯑꯣꯏꯔꯕ ꯇꯍꯥꯎꯔ ꯔꯥꯅꯥꯕꯨ ꯏꯟꯗꯤꯌꯥꯗ ꯑꯦꯛꯁꯇ꯭ꯔꯥꯗꯤꯁꯟ ꯇꯧꯕꯒꯤ ꯑꯌꯥꯕ ꯄꯤꯔꯛꯈ꯭ꯔꯦ꯫ UNꯒꯤ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯛꯀꯗꯧꯔꯤꯕ ꯆꯍꯤ 5 ꯍꯥꯏꯕꯗꯤ ꯏꯪ 2018ꯗꯒꯤꯅ ꯏꯪ 2019 ꯐꯥꯎꯕ ꯑꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯃꯥꯂꯦꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯕ ꯃꯇꯝ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯃꯗꯤ ꯑꯐꯒꯥꯅꯤꯁꯇꯥꯟꯗ ꯇꯥꯂꯤꯕꯥꯟ ꯂꯩꯉꯥꯛꯅ ꯃौलवी ꯑब्दुल कबीरꯕꯨ ꯀꯤꯌꯔꯇꯦꯀꯔ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯅ ꯑꯃꯗꯤ ꯏꯟꯇꯔꯤꯝ ꯍꯦꯗ ꯑꯣꯐ ꯀꯦꯕꯤꯅꯦꯠ ꯑꯣꯏꯅ ꯍꯥꯞꯈ꯭ꯔꯦ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯔꯥꯝꯕꯥꯏ ꯅ꯭ꯌꯨꯁ ꯒꯨꯋꯥꯍꯥꯇꯤꯗ ꯃꯩꯇꯩꯂꯣꯟꯒꯤ ꯄꯥꯎ ꯁꯟꯗꯣꯛꯆꯕ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯕꯒ ꯂꯣꯏꯅꯅ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫